Manipur asi chahi lising kayadagi khundaminaduna laklaba community khudingmakna ngakminaduna lakpani pumnamakna punduna Manipur kanminagadabani haibasi khandhaminabagi matam oire haina Chief Minister Yumnam Khemchana phongdorakle wafamasi Manipur Hawkers Association asinduna pangthokpa nifu manga suba Hawkers Day gi thauramda phongdokhibane Imphal gi Laning Thausanamahi Temple haying khongbal da pangthokhiba thauramadu Chief Minister na makha taraduna state asibu ingbata lamdam ama ohenba pamba miyoi singgi masingna majority oina leirabasu mahausagi fibamda hanjilhanba pamdaba miyoi kharadi adumak leiri fataba miyoi haibasi Chawkhatlaba Laibak Singh dasu Laigani, Maramaduna Fataba Tauriba Mioy Singado, Aikoi Kudingmakna Masak Kangdoknaba Hotnasi Haike, Lenga Kaktana Fataba Tabak Tauriba Singh Thingba, Manipurda Nungsi Chanaba, Ingbatapa Fivamda, Hanjilaknabagi Tabak Pangtopangam Loy, Miam Nasu, Lenga Kamadi Mari Lainaba Singbu Sagatuna, Mating, Pibagi Tangai Fataba Lay Haina, Siem Nafongdoke, Tauramaduda. Pauche Yenthokpa Hawker gi sinfam dagi potharaba ahal anida pension gi senfam khutsinnabaga loinana nupi hawker ahumbu ikai khumnaduna pukning thawgatkhe loinana pauche Yenthokpa gi sinfam da hawker oiramba laikhidraba singi photo da laikatuna ikai khumnaba utkhe Any kind of conflict is why Tamu is in a way Sanagadi closer by Aishi. To say Humsuna, Kanagiva, and Haxinda Kanagiva, my Magi Layam Bayum, Lego Pangana, ID Leba, Hydro Mayamaduna, Tashina Honavada, Matam Karalo Yuani, Tungila Iba Generation C, Makoi Kalaganda, Saunumaka Lesu, Bengang Wasapada, Community Palaga, Hexay, Pachit Todana. Pataba City, any community, America Sulik, America crimes and crime dona. Of course, but let us to identify. Sarkar Katana Nakaba Tawaba, Timbangamoy, Prazamaya Cooperation, Vivi Bidavani, Manipura Kundamina, Community Punama, Akoi Mayam Puna, Manipunga Pani, Akoi Puna, Manipur Kanado, Nihabakalsi, Kanmagi Matamdu, Habasu Tamjage.